Amamagkada ay samag sa tismaytay sige numit yan para 2021 gi September gi date 11 pagi madam si kini ani magfelo idana dialysis tawdana layramadagi June gi 2021 gi June gi tarik 8 dagi apagi Phytoscience product CrystalCell tharubadagi madam si ini dialysis tawdana kalbang amore anaba jino mel laire mahamagkada pag madam mahal laire pag madam binding ai giming distant marinkawi ai palenda gini technical district gini ai kidney patient amani ai gi kidney asi tha taruk taret gi sokma hawkramde adu aina date 29 May gi date 29 asida aina first dialysis tawba hawban sida ai gi creatinine asi 8.3 lerambe date 29 asida dialysis hawraga date 13 June phawba ai 5 times dialysis tawki date 13 sigi matung sida date 9 June ki date 9 sida ai gi creatinine asi 6.6 lerambe matam juda aina CrystalCell asi chaba hawki date 9 sida aina CrystalCell asi chaba hek hawraga after 11 days lairaga ai amuka creatinine si check tawganda ai gi ngasai 6.6 lairamba du 3.9 da kumlaki ai creatinine do aduga date 16 na sida ai gi creatinine si 3.9 lairamba dagi numit marini after 4 days date 20 June sida amuka aina creatinine si test tawganda 3.0 da amukum lakhi sumaina mathang ai gi creatinine asi mathang noma gi dum hantharaki CrystalCell asi hek chabdagi aina CrystalCell asi nomada marirak chaki ayuk empty stomach ta ani amasaba aduga nuthinda ama aduga evening da ama tawraga ai nomada marirak chaki sumaina tawraga marirak chabda aigi creatinine asi noma gi dum normal da laklaga konadi after 15 days subaganda aigi creatinine si 1.9 da amuka kumlaki aduga latest oina aigi creatinine si date 18 August ki date 18 sida aigi creatinine si 1.0 da laklaga masi pawba aigi kidney asi normal da lakhi masi pumnama asi aina CrystalCell asi charubadagi ai kidney asi normal da lakni haina aina hainingi aduna kidney dialysis tawraga laiba kidney patient makhaida aina hainingbadi ai dauna dialysis tawrambadagi nakoisu phaningai gidama CrystalCell asi chabiyu aduga nomada marirak chabiraga after within 10 days da noi soidana dum result to phangbigini haina aina hainingi aduna dialysis ta gi ekoi kanhauningai CrystalCell asi chabiyu haina aina nakoi pumnamakta haijari thank you madam bu ngakali tena thakachari Phytoscience Manipur team na madam bu ngakali tena thakachari